ngasi janma astami numitni amasung masida Prime Minister Narendra Modi na lecture mata haikhi maudi yamna yangna ekoi India su masagi defense system amas thamlagani haidna aduga hojikki matam ki warfare ase hana ki tuna threat tongan kre hojikki air defense system haidun leire America na mokoi ki golden dome sadorian yam kanna masida chaw project ama thangat kri masigi mathakta Iran ki oipa masagi air defense system leijari pik pachawba asigi matungna Russia ki leire America ki leire matau asum na Israel ki su makoi defense system as yamna kana discussion of ptv the power haidna leira ba du defense system lai mata wasum na India gi masagi oi pa defense system lai roidra masi India gi mi mayam man experts sing na masi gi matang da government na karam matam da announce tor kadori hai bo hum sing ai da lai rambani si adubu ngasi Prime Minister Narendra Modi ki side tagi masigi matang high crime of 2035 ki manung da India da Sudarshan chakra haiba project asigi under dani khoi missile defense shield ama India ki oina masa ki oina lak lagani adra masi hojik India ki oina public sing ki oina hamna haraun ga ofam de India da asuguma defense system hojik chu lai adu pi masa gi ba khal chu lai adu po masa adu po atop country de ki loba ama masini asum haina fighter jet su India ki laina ba masa ki ba laina ba masi de am da kan project pai khalak lisani so Sudarshan chakra ida project am yam kan na to ba ki launa kre masida Prime Minister Modi ki ma ki wapam du ki matung in hai hajik sagadori se India ki masi ki missile technology ki defense system ase masi India ki oina golden dome American hojik puthok nai tori se asigumba India ki oina masi successful ama oini sini asum na hai riba defense system ase masi India ki mathak ta laikra matung da India se completely safety de pikrani adu ki matung in India de attack tore hai ba se khangki baga masi missile defense system technology asina atopa enemy country da su mathantana adugi timing of the attack to ba ukragani sini masi haure sini masi tawde tawdore 2035 ta India ke ba masagi masi fanglagani ani su interesting paw mana 179 independent pangthokre India gi aduga Lal Killa Delhi gi Lal Killa sida Bharat ki Prime Minister Narendra Modi da hojik phaw da pirakhiba khoi maktagi sangba 103 minute ki lecture pi ki aduga masi so far magi Lal Killa da pi ki ba August 15 August khuding da pi ki ba sida khoi ki sangba lecture ni masi da mak wa pham hai krema di Bharat is self dependent aduga country ni amasung aduga country ki oina masagi oina self made in India fighter jet laifam thoi isini aduna Bharat ki engineer sing scientist sing youngsters sing laila su haikli ba science technology ki field da masi purma asida masi wapam je tham ki bani bu Indian government na masi gi initiative amadi project aduga project adugi damakta chauna fan toraga matung da project to hawala agani scientist sing thabak sura kadori se adu science ki lamdang da jet engine puthok pa hariba se Everest chingthol ase ka aduna joy to duna ngamna propagum bani se jet engine successfully saba hojik America ki puthoi Russia ki puthoi matawasum na France ki lai China ki lai asum haina India na madu ki field da wang lak pahari base madu ki science ki field da Everest chingum da madu ka aduna joy to duna lak padugum da oini sini aduna India ki budget kyam wangani scientist sing asigi chang kyam wang da lai madu ki makha pon bani sini Narendra Modi na di self made adu ko jet engine jagi lai pom thoi high crab basu hekta madu to duna puthorak par se harai puati nate sini hojik dependent or se maru USA dani jagi jet engine sing ase adu hojik India amati US ki marakta lairakli ba relationship ade hojik tarif lairi 50% masigi su solve oidri adu mathakta hojik amaka Donald Trump high cro Russia amdi Ukraine ki war ase le palaitro adu Donald Trump high cro di jet engines piri se hojik India da masi su pirano high ki de India ki pai lai ponte kai de ki loni masi chawrbe India ki ona problem ni adu na hojik USA amati India ki marakta handak marak is the clash werak pase asina maram werka India se self reliance self thabak khara to de ya de isage pot ta depend to de ya de isagi pot pothok puthokan de ya de isagi jet engine sadab ya de asugumba isagi priority pi basa masi am kan torak le to bam su thoi masi chahi kai mamang dagi hana tawgadabani amasung masi fil asida paisa si am langsalaga chawkat pagi damakta tawram laga dinga si mai pakragani sini amatawasum na isro na si prithibi da mai pakri paisa langsan ba aduna hojik Indian government masom da su mi thata dawre paisa si am thata dawre doing jet engine pawda Sudarshan chakra air defense system atugumba defense shield amasu semba ki plan torak li se hanawang taram de adu USA amati handak yam crack tawsilak pasida masi ki advancement khara di ufange masina loidri independent
numit ki lecture aduda Prime Minister Narendra Modi na wapom sa haikhi madudi hojik Bharat self independent country ni aduna social media platform si India gi oiba Google gumba YouTube kumba natraga laiditra Instagram amka hojik prithibidi am kana nain report ase masi khoi Indian company te aduga India mi puramak na suri bani masi paisa se indirectly chakri pone to pama panda aduna Prime Minister Narendra ki message ni maldi India gi on social media platform leiba tai masagi oi ba hydro aduna 2025-26 ki aroi ba siwai da Narendra Modi na haire Bharat na semba masagi chips lairagani aduga yam job change am laklani haidro masi nanna lauthok pi arabani India gi kari ki masagi ba social media platform lairoi tori India da mi crore kya no sijinari masi develop tawdan su bataragati nanna ikoi ki sagi oi ba masi oiram lagata bane aduga China da YouTube ke chatte sini YouTube chatte masagi oi ba YouTube lai China da adu makoi ki masagi oi na dependent ate America da ma masi Europe da amataw asub na India so madugi field da adum haina lakpam thokle haibo apam simasumana haikhi lauki sini masigi matung da attractive apam so haikhi maudi India da GST haiduna laidana pot kuding da GST ka kakpa masigi tax ase masina customer ki ayon baki alai baki matak da government da chatpa paisam lairi masigi matang da lakliba Diwali asida announce amator kani sini maudi GST ase mayamama handan krani adugi matung da Indian market se phajarak lani sini haise masi ga wapum si jam kana masi development oi ba waring aktani GST taw kra de business taw sing si goina hinglani aduga Donald Trump na koi de pir pressure pon makshi da su khara kom bi aisini sadrak ni press anka se kam ain to butar din dia chokot kani self dependent oi ni habis adra masi gi tax rebate to bugi opam se masi na Indian company singam chokol kani sini aduga masi public su yam kandra kani sini aduna America na hojik India da chappi se masi makoi de problem ora kani makoi failure oi kani aduna makoi de pressure la kani sini India madi USA masi maraka chatari sini te trade deal pajana taw haidra India da yam kandra kani sini masi go pa masira so masi yam pajaba movement amani Indian government ki Narendra Modi ki government ge yam kandra masi praise taw na kre so anda ki independence da law thokre se yamre Sudarshan chakra semba masaki oi pa defense system adu ki batak ta masaki fa fighter jet engine semba masi go na India da pa market ase boost to ki ta tax ama masida khara khanta ba adu ka social media platforms India ge pa masaki thokpa self reliance self dependent adu ka country mo oi bagi da makta wajik India se anabu thang amata anauba lambi amada chatpa ke wafam ne masi success oiragadi khoi ki oina yamna kana pa mari masi madugi lambi du chalakadoribni success oirakadoribni journey amani yamna job struggle ama China gum nai khoi chu torap ko thau ta gani